ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯋꯥꯀꯅꯤꯡ ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯏꯅꯦꯅ ꯍꯥꯟꯅ ꯄꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯨꯝꯗꯅ ꯑꯩꯈꯣꯏꯁꯦ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯅꯅꯕ ꯕꯤꯁꯒꯥꯎꯒꯤꯗꯃꯛꯇ ꯕꯤꯁꯒꯥꯎ ꯅꯠꯇꯕ human relation ama yamna pista based our human relation ama semaknamagi ewakaning oiba bisagau si protect tawna bagi phajaba masak ama puthorok na bagi phajaba masak aido leijarabani phajaba masak to manganda na bagi akhoi gi akanba akhoi gi khangba kanba hotna ba kanba machangi haibase ngasi ainga mitin thungasi ya chunba yamna phajaraban midang wairanggi manipuri usap to 2020 khunong sabase laujaraga I bisagau gi mapung khadingmata thamjarange jo bangali waisanu maitai waisanu muslim waisanu punamaki mafamda I thamjarange aduga amana aina khwaide nungsijaba aina khwaide very surprise mafam sida maitai pangan du protect the lairambase masi I very surprise saiba jaga se bangladesh se muslim ni mafamni baru ine majority da sai se muslim ina haidra da na maitai pangan ina hairaga maitai gi oiba posak ama protect tong lairambase mas very surprise ai oza kano oza nurul islam ai khurumjani oza nurul aslam ai khurumjage mramdi sigumba maitai pangan gi oiba posak ama protect tong dana mafam sida leijaribel he very ayam thagachari thanks many thanks sigumba posak ama khoi bangladesh da akhoi muslim singena haina ba posak je khoi maitai hai muslim haina de maitai pangal maitai oiba maitai dagi oiba pangal laibani atopa mafam da laitaba maitai gi do pangal adu bangladesh adu protect tong lerambase I am very surprised I thanks to the maitai pangals of Bangladesh so mathangi sahi and lakiba sahi khudimakta sidagi hana masak phajaba saktam mama puthokangamba bisagaugi phajaba saktam mama puthokangamba adugumba festival nama lakpa oirasanu haraga namdam masibu konbi be sorbo khurumjaragai patang sin mayam thank you history ni thank you ma'am sege tawri program se maroi na makeup chok no bit ni bangladesh gaw hai ba khungang ni tagi maitai sing sing mangak ba আমাদের makeup thok no আজকের bit ni se এই khoi উৎসব উপলক্ষে একটি প্রকাশনার বই উন্মোচন করব আমি উন্মোচনের প্রাক্কালে নিরঞ্জন সিংহ অনুপ অপু কে মঞ্চে আহ্বান করছি এই কাজে সহযোগিতা করার জন্য